नुंगसिनबा नुपीबु मयुमदगी सेल असि कौथोखरगा मिनुंगसि लेतना नुपी ओइबिगी इज्जत लौरगा हातोखिबा नुपा कोटना सिद्रि फावबा हेंग तौनबा दंदी पीख्रे नुंगसिनबा नुपी अमबु मयुमदगी सेल असि हाइदुना पुथोखरगा मिनुंगसि लेतना नुपी ओइबिगी इज्जत मांगहनबिरबा मतुंगदा तमथीना हातोकपिरंबदा सेनबा नुपा अमा ngasi थौबालगी सेशन जज ए नौतुने सोरीना सिबगी चैराक पीख्रे इंग कुमजा लिसिंग अनि तरा निपान की जून की तरा निपान थौबाल डिस्ट्रिक्ट की मनुंग चना लेबा लाइसांगथेम खोंग मनुंग दा लेबा इरोम चावरेल सहीना निफु अपोकपा बिरेन महाकना नुंगसिना जबा नुपी असि था तरुक की पुकनुंग की अंगांग अमा यावरकपदगी सेल असि हाइदुना कौथोलगा थौबाल डिस्ट्रिक्ट की चोंगथाम कोना मैतै लेकाई की तोरबांदा महाकी लिटलिबा फुरिटना नुपी अदुगी मंगक्षमदा लाक्सिनदुना ngaihak भाब ताद्रिङैदा नुपी ओइबिगी इज्जत लौरबा मतुंगदा महाकी मचिनदा पोइजन हाइजिलगा इम्फाल तुरेलदा थादखिबनी थौदोसगी मतंगदा थौबाल पुलिसना कूपना थिजिलबा मतुंग चार्ज फ्रेम तौदुना थागलबा मतुंग इरोम चावरेल मारा लेरे हाइदुना जजना कन्विक पीखिबनी ngasi सेशन जज ए नौतुने सोरीना नाकल अनि की काउंसिल की वा तारबा मतुंगदा आईपीसी की सेक्शन 376 302 316 की मतुंगिना इरोम चावरेल सिद्रिबा फावबा थौरी यानदुना हाटकदबनी हाइबा याथंग पीखि मसगी मखा तारकपदा लेखिद्रबी नुपी असगी मनाव नुपा असेम थंबौ सनादा लुपा लिसिंग यांखै पीगदबनी victim gi imungda masiga loinana nasal gi makhada nupi singda miot minai gi makhada piba senthang lupa laktara numit humphuni gi manungda district legal authority na pigadawani haina sujas na yathang pikhi hairi aduga top pawmana Mistress Universe 2020 gi top kun manga khangat pada mayakuki na tara mari shuba mafam kankhre Manipur gi Tengnopal district tagi mayakuki na Mistress Universe 2020 gi top kun manga khangat pada tara mari shuba mafam kankhre निफुम दो शुभ मिस्ट्रेस यूनिवर्स एडिशन कोविड-19 पेंडेमिक ना मरम ओइरगा ऑडियंस ना पिरक भोटा बेस तौरगा खनखिबनी मालेम गी लेबा कयादगी कंटेस्टेंट मरफु मरी ना सांगदमनबा दुदा सरुक यारी निंगसिंगबे याबदी मायाकुकी ना मिस्ट्रेस इंडिया क्वारंटाइन क्वीन 2020 की टाइटल फंखिबत नतना मिस्ट्रेस इंडिया गॉर्जियस की टाइटल सुफंख्रबनी महाक हौजिक झारखंड की रांचीदा ICAR IINRG गवर्नमेंट ऑफ इंडिया की मखादा एग्रीकल्चरल साइंटिस्ट ओइरिबा काकाई माते की लोइनबीनी मचा अहुम लेरे माई पाकपगी नुंगाइबा फोंदोकपगी वारोलदा मायाकुकीना फोंदोखिबदा इंडिया की मिंगचत पुरक्तुना मिस्ट्रेस हाइबा यूनिवर्स की टाइटल फंगलकपदा पुकनिंगदा अपेनबा पोई लोइनना सोशल इशू कयादा मखाताना लेप्तना थबक तौखिगनी हाइखी अदुगा तोप पावमना नुमित खरनी की मनुंगदा वैक्सीन पुथोकलगनी लेबाक असिना खौरांग नांगाइरिबा कोरोना वायरस वैक्सीन नुमित खरनी की मनुंगदा पुथोलगनी हाइना सीनियर ऑफिशियल अमना फोंदोखरे वाफम असि पाउमिसिंग उनबदा डॉक्टर VK पॉलना फोंदोखिबनी अदुगा तोप पावमना अखोई पुन्न हिंगमिनबगी वाखल सेंद्रबदी पुन्न लुमिनखिबा ताबनी RK मेघेन हानगी UNLF की चेयरमैन सीनियर सिटीजन RK मेघेन हाइख्रे अखोई पुन्न नुंगसिनबगी वाखल सेंद्रबदी पुन्न लुमिनखिबा ताबनी वाफम सिंह असि लमयानबा संगलेन पांगथोकबा मणिपुर इन्वेस्टिगेटिव जर्नलिज्म की लमयानबा NK सना जावबगी मरफु मरी सुबा मपो कुमोन की थौरमदा श्री मेघेन फोंदोखिबनी NK सना जावबा मेमोरियल ट्रस्ट ना सिनबा थौरम सिदा महांगना मखा तारदुना लमदम सिदा लेरिबा फुरुप सिंह मसा मसागी एक्सप्रेशन लेबा ngaktani मरु ओरिबदी तुंगदा पुन्न हिंगमिनबा याबगी दरकार ओइबा अदुनी मसिदा लु फुरुप खरना डिसीजन लौबा याबा नते मियाम पुन्न डिसीजन लौबा मथौ ताई मागी इथिक्स नत्तबा पुन्न हिंगमिनबगी मथौ अदुनी करमना हिंगमिनगदगे हाइबदु वारी सानबा चंगी ngasi thauram asida UCM की प्रेसिडेंट सुनील कराम MZO की प्रेसिडेंट BJ कक्चिंग ताबम अमदी तोंगान बे इमा लुपसिंग की लुसिंग बी सिंग कया सु सरुक याकी थौरमदुदा तिनखिबा मियामना NK सना जावबगी हैकत लेकत तमदुना इकाई खुमनगी थौरमदुदा NK सना जावबा मेमोरियल ट्रस्ट की वाइस चेयरमैन फोंदोखिबदा तामो सना जावबा सि मणिपुर खुनाइबु ममांगदा पुखतनबा होनबदा चौबो थौदांग लौरंबा मिसंगी महांग लेखिदबा नुमित्तुदा मागी थौरम पांगथोकलंबनी अदुबो महाकी सिबा नुमित्ता ओइना पांगथोकलसी हाइदुना पांगथोकपनी हदक्की कोविड लाइचटना मरम ओइदुना थौरम असि यामना समना पांगथोकपनी हाइकी अदुगा तोप पावमना भारतना UK की फ्लाइटसिंग जनवरी 3 फावबा थिंजिनख्रे हौजिक कोरोना वायरस तगी हेना साथीबा लेना असिना UK दा नारखिबा सिगा मरी लेना लेबाक असिना सेक्शन थौरांग लोखटपगी खोंजंग अमा ओइना UK दगी पाइरकबा फ्लाइटसिंग मथंग चही जनवरी 3 फावबा थिंगबा थमख्रे हाइना एजेंसी की पावना हाइरी पावसिना मखा तारदुना हाइरिबा थिंगबसी मतम गी ओइना सु सांगदोकलबा याय हाइना थाजनरी अदुगा तोप पावमना लेबाक असिगी ओइना अनौबा कोरोना वायरस की स्ट्रेन कुन सुजिनख्रे
ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯅꯧꯕ ꯃ꯭ꯌꯨꯇꯦꯟ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁ꯭ꯇ꯭ꯔꯦꯟꯒꯤ ꯀꯦꯁ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯧꯅ ꯀꯦꯁ 13 ꯊꯦꯡꯅꯗꯨꯅ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡ 10 ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯀꯣꯔꯣꯅꯥꯒꯤ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯍꯟꯗꯛꯇ ꯌꯨꯀꯦꯗꯒꯤ ꯍꯜꯂꯛꯄ ꯃꯤꯑꯣꯏ 6ꯇ ꯉꯔꯥꯡ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯀꯦꯁ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ 9ꯗꯤ ꯗꯤꯜꯂꯤꯗꯒꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯕꯦꯡꯒꯂꯨꯔꯨꯗꯒꯤ 8 ꯊꯦꯡꯅꯗꯨꯅ ꯐꯤꯚꯝ ꯑꯁꯤ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯀꯦꯗꯒꯤ ꯍꯜꯂꯛꯄ ꯄꯦꯁꯦꯟꯖꯔ 53,000ꯒꯤ ꯂꯩꯐꯝ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯑꯦꯗ꯭ꯔꯦꯁ ꯂꯥꯟꯅ ꯄꯤꯁꯤꯜꯂꯝꯕ ꯌꯥꯎꯕꯅ ꯃꯈꯣꯏ ꯈꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯃꯤꯄꯥꯏꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯌꯨꯀꯦꯒ ꯏꯟꯗꯤꯌꯥꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯐ꯭ꯂꯥꯏꯠ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟꯗ ꯑꯊꯤꯡꯕ ꯊꯝꯂꯝꯕꯗꯨ 2021ꯒꯤ ꯖꯅꯋꯥꯔꯤ 8 ꯐꯥꯎꯕ ꯁꯥꯡꯗꯣꯛꯅꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯑꯅꯧꯕ ꯃꯤꯀꯣꯛ ꯊꯤꯕꯗ ꯍꯥꯞꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯑꯅꯧꯕ ꯃꯤꯀꯣꯛ ꯊꯤꯕꯗ ꯃꯆꯥ ꯈꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯞꯀꯗꯕꯅꯤ꯫ ꯆꯤꯟꯗꯅ ꯏꯅꯥꯠ ꯀꯟꯒꯗꯕꯅꯤ, ꯏꯅꯥꯠ ꯌꯣꯛꯈꯠꯀꯗꯕꯅꯤ ꯍꯦꯛ ꯍꯥꯏꯕ, ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯅ ꯆꯤꯟꯒ ꯈꯨꯠꯀ ꯍꯦꯛ ꯃꯥꯟꯅꯗꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯟ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯀꯦ ꯏꯕꯣꯆꯧꯕ ꯈꯥꯉꯥꯟꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯄꯉꯥꯡ ꯉꯥꯡꯁꯤꯜꯂꯝꯕ ꯑꯗꯨ ꯇꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠ ꯐꯒꯠꯍꯟꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯅꯥꯃꯍꯤ ꯂꯣꯏꯅ ꯂꯥꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯃꯍꯤ ꯂꯥꯠꯄ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯏ ꯑꯁꯤ ꯃꯤꯔꯥꯏꯔꯒ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤꯗꯤ ꯚꯥꯔꯠꯀꯤ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯃꯤꯀꯣꯛ ꯊꯤꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯕꯤꯗ꯭ꯔꯤꯕ, ꯍꯥꯞꯆꯤꯟꯕꯤꯗ꯭ꯔꯤꯕ ꯑꯃꯗꯤ ꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯅꯥꯅ ꯌꯦꯠꯂꯤꯕꯅꯣ? ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯑꯃꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯀꯣꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤꯗꯃꯛ ꯁꯤꯡꯊꯥꯕ ꯌꯥꯕ, ꯃꯁꯛ ꯊꯣꯛꯄ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯑꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯀꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠ COVID-19 ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯊꯨꯕꯗ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯣꯔꯠ ꯏꯁꯇ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯁꯤꯕ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯑꯁꯥꯝꯗ ꯚꯦꯛꯁꯤꯟ ꯄ꯭ꯔꯣꯁꯦꯁꯀꯤ ꯑꯦꯛꯁꯔꯁꯥꯏꯖ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯏꯆꯠꯅ ꯅꯥꯕꯗꯒꯤ ꯁꯤꯕ ꯃꯁꯤꯡ ꯇꯞꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯑꯁꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯗꯨꯅ 1,139 ꯁꯤꯈ꯭ꯔꯦ꯫ ꯃꯊꯪꯗ ꯇ꯭ꯔꯤꯄꯨꯔꯥꯅ ꯑꯅꯤꯁꯨꯕꯗ ꯂꯩꯗꯨꯅ 235 ꯁꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯗꯨꯅ 259 ꯁꯤꯈ꯭ꯔꯦ꯫ ꯃꯦꯘꯥꯂꯌꯥꯅ 139 ꯁꯤꯗꯨꯅ ꯃꯔꯤꯁꯨꯕꯗ ꯂꯩꯔꯤ꯫ ꯁꯤꯛꯀꯤꯝꯅ 116 ꯁꯤꯗꯨꯅ ꯃꯉꯥꯁꯨꯕꯗ ꯂꯩꯔꯤ꯫ ꯅꯥꯒꯥꯂꯦꯟꯗꯅ 68 ꯁꯤꯗꯨꯅ ꯇꯔꯨꯛꯁꯨꯕꯗ ꯂꯩꯔꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯅ 53 ꯁꯤꯗꯨꯅ 8ꯁꯨꯕꯗ ꯂꯩꯔꯤ꯫ ꯃꯤꯖꯣꯔꯥꯝꯅ 9 ꯈꯛꯇꯃꯛ ꯁꯤꯗꯨꯅ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚ ꯀꯦꯁꯁꯨ ꯈ꯭ꯋꯥꯏꯗꯒꯤ ネꯝꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 3ꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯚꯦꯛꯁꯤꯟꯒꯤ ꯍꯦꯜꯊ ꯄ꯭ꯔꯣꯁꯦꯁꯀꯤ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ ꯃꯐꯝ ꯑꯅꯤꯗ ꯁꯣꯅꯤꯠꯄꯨꯔ ꯑꯃꯗꯤ ꯀꯔꯤꯝꯒꯟꯖꯗ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯍꯦꯜꯊ ꯄ꯭ꯔꯣꯁꯦꯁ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯀꯦꯗꯒꯤ ꯍꯧꯔꯛꯄ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯗꯨꯒꯤꯗꯃꯛꯇ ꯑꯁꯥꯝꯗ ꯄꯥꯛ ꯁꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯌꯨꯀꯦꯗꯒꯤ ꯂꯥꯛꯄꯁꯤꯡ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯝꯕꯥꯒꯤ ꯕꯦꯟꯗꯔ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗꯕꯁꯤꯡ ꯆꯩꯔꯥꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯅꯥꯛ ꯅꯛꯄꯗ ꯐꯝꯕ ꯌꯥꯔꯣꯏ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯍꯥꯔꯅ ꯊꯣꯛꯄ ꯆꯦꯔꯣꯜꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯕ ꯀꯃꯤꯇꯤ ꯑꯝꯕꯥꯗ ꯃꯤꯡꯒ ꯂꯣꯏꯅꯅ ꯁꯦꯟꯈꯥꯏ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯊꯪ ꯆꯍꯤ ꯖꯅꯋꯥꯔꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯐꯣꯇꯣꯀꯣꯄꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯃꯝ ꯑꯝꯕꯥꯒꯤ ꯑꯣꯐꯤꯁꯇ ꯄꯤꯁꯤꯟꯕꯤꯌꯨ꯫ ꯑꯙꯥꯔ ꯀꯥꯔꯗ ꯄꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯕꯦꯟꯗꯔ ꯂꯥꯏꯁꯦꯟꯁ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥꯗ ꯑꯝꯕꯥꯅ ꯈꯨꯠꯁꯤꯟꯅꯒꯅꯤ꯫ ꯑꯝꯕꯥꯒꯤ ꯕꯦꯟꯗꯔ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 13ꯇꯒꯤ ꯃꯈꯥ ꯇꯥꯅ ꯆꯩꯔꯥꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯅꯥꯛ ꯅꯛꯄ ꯑꯃꯠꯇꯗ ꯐꯝꯕ ꯌꯥꯔꯣꯏ꯫ ꯐꯝꯂꯝꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯄꯥꯎꯕꯤꯂꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫